खुरुमजरी इमेज पाउदम मियंग ताबिर बख्वाई पुनमकपु अहानबद तराम ओक्जरे ngasi maroiba pau desam gi tara tarilak suba mapok kumon palan ngasi art and culture minister L Jayant Kumarna athoi mitu oduna pangtokre congress na hanglibo hang singi paukum prime minister na pibiram naba opposition gi luchingba o ibobina haikre loinana jai jawan jai kisan jai vigyan haiba slogan da jai anusandhan haiba wahi prime minister Narendra Modi na hapsinkre Hauzik ngasi gi mapungoba pau muglobirasi Democratic Students Alliance of Manipur Desam gi tararilak subam pokemon ngasi Palace Compound laiba Maharaja Chandrakitri Auditorium de pangthokre Tarmada Art and Culture Health and Family Welfare Minister Langpo Lakpum Jayant Kumar haiki Education haibasi yamna maru oi leipak amagi chaukat khongthang khudingmakta education yaudaba yade mioiba haibasi wakal khanba ngamba jiba poirabasu फत्तब वखल खल्लिबदी करिगिनो हाइबदा एजुकेशन याउदबदगिनी हौजिक मतमदा लाइसु हाइबा अमा लाक्लबनिना अखोइना लाइरिकसु तंबा मथौ ताई अदुगा लाइसुसु याउदबा यादे एजुकेशन हाइबसी खंबगी लोइब खंबा नाइदे एजुकेशन हाइबसी अममबदई अंगानबदा लाक्बा हाइबनी मरमदुना अखोइना लाइरिक निंथिना तंबा अमदी लाइसु खंबा मथौ ताई मतमदुदा मियोइबा मगी लमचत साजत ठगोलोर अदु खंबा ngamgani मतमदुदा अखोइ मसेल अमत ओइना नुसिनना हिमिनबगी लंबी अदु लाकनी थोरमदुदा देसामगी प्रेसिडेंट सलाम आकाश स्टूडेंट्स वेलफेयर मणिपुर यूनिवर्सिटी की डीन प्रोफेसर सीएस शिव जसोबंता अमदी मणिपुर यूनिवर्सिटी ऑफ कल्चर की रजिस्ट्रार लोंगजम जोयचंद्र सरुयाखी थोरमदुगा मरी लेनना खनगलब ओजा तरुक चिंगु माचु कोनंग थाब एवार्ड चुकुचिनखी Haying Prime Minister Narendra Modi ni Imphal da lakadoriba asigidamak section thorang kankhre Imphal gi tongan tongan ba mafam singda district police Imphal is district police amasung west ki police commando singna paksana thibu humba gi thabak chathakre Imphal gi maharani thongdanga si ayuk thibu humba gi thabak chathakki baga loina miyoi cham marfu ni taret wang pahong chathaki miyoi kunmari masagi saktak che yawdaba amadi mari makhong mun khangdaba dagi makha tana thigana ba city police sinakre Amoromda Imphal East District Police nasu Hawki Bang amadi Mahabali Kaboi Kul area da ngasi ayuk thiba humba gi thabak sataki thiba humba du da miyoi cham kontra matho da verification tawki baga loina wang pong sataki makha tana kabole kai amadi Diwlalen area da su thiba humba gi thabak sataki mafam adu da su miyoi chahum lom verification tawki madu manungda masagi saktak se yawdaba miyoi manga makha tana wang pong sathana bagi damak police na lokot ki India की Prime Minister Narendra Modi hayang numitu matung pung tan thoi makhai rom tab de Imphal thunglaba yai Prime Minister na Imphal hek thunglabaga hafta kangjai bungda tongan tongan ba project nipal sanga bagulana na project mari ure puyung tamgadori Prime Minister na hayang sanga gadori ba project singa dudi moregi integrated check post dolai thabi barrage project FCI Godon Saumbung buffer water reserve Siroi Ukrul Surachanpur Zone 3 की water supply improvement अमसुंग upgradation कांगपोकपी district की थांगाल सुरुंग eco tourism complex नोने की तुपुल दा integrated tourist नसिंगमनी अमरमदा Prime Minister ना धनमंजूरी University इम्फाल की infrastructure development कोमलंपा sports complex की main stadium अमसुंग hockey stadium plat lighting लांजिंग अचौबगी Astro Turf football ground उरे उयुंग तमगदौरी Hayang hafta kangai bungda pangtok kadoriba sing minister ngaranungdang yengsinkre Prime Minister Narendra Modi na hayang hafta kangai bungda wangangani hayang Prime Minister wanganga doriba si lamdama si miyamna saru yabi ba Chief Minister na appeal torokle Chief Minister na haiki Prime Minister I kongsat asi lalolup sing akan ba boycott torokpana maduda pamdaba thodok thoktana ba akan ba cheksin thorang lokatle Prime Minister hayang numit ba matung pungtan thoida भारत की प्राइम मिनिस्टर की हयिंग
इम्फाल खोंचत की मांगोइना डिस्ट्रिक्ट पुलिस थौबाल की माइकेदगिसु जिला असगी मफम कयादा अकनब चेक्सन थौरांग कया लौखटली हाइना एसपी थौबाल एस गौतमना फोंदोरकली ngasi mahaki office ta paumi sing unabada sp gautam na hai kongset asigi mangoina mamang dagi hauna jila asigi mafam kaya da akanba frisking checking amadi cordon na chingba pangthoktuna lagli hayeng asi toanba loop kharana kongset asi boycott thamki baga loina hen na kanba patrolling na chingba ahenba thorang kaya su lokhatle Kongsat asida akaiba pidanaba district police thawal gi maikai dagi akanba mawongda honori hanasu pongdoraki amaromda hayeng January tang mari hapta kangjibuda prime minister na miyam da wa nganglagadabaga mari lena miyam gi mafamda Imphal East district SP na thadur pachero amana wafam kaya thamlakli wafam singa dudi hapta kangjibuda lakpigedaba miyesina honorable prime minister thungladringi mangwena na pung ama mauna thunglanaba amadi miyamna carry bag na chingba makhalgi bag sing pobiraktaba loinana mitin pham manungda isingi plastic bottle gumbanatana likligi bottle amadi mahi manai hapa kautana chingba posinbada athingba thamgani lakliba mipum khuding changpham gate check tawani amadi sil langliba mphum singda phamgadabani play card badge festun poster banner black scrap amadi slogan sing lambi sarak amadi mitin phamda sajinaba yaroi pokhai ba yaba amadi kudong thiba thon ba yaba nomaina singba lambi sarak amadi mitin phamda pusinduna chappada akanba thingba thamli loina miyamna matam chana lakpiduna sil langli mafum singda phambinaba haijabaga loina honorable prime minister na chakra matungda ta mitin phamdagi chapinabasu miyamda haijari loina sp traffic na alert tauba parking sing amasung lambi sarak ki niyom inbinabasu sp gi cherol asina makha tana hai hayeng manipur da india gi prime minister narendra modi lakadori basi ga mari lena manipur pradesh congress committee na hangliba wang singi matang da paumi singa unabagi mifam amangasi congress bhavan da pangthokre paumi singa unaba aduda congress legislature party clp luchingba ha nagi chief minister okram ibobina hai Manipur da BJP sarkar lairakpadagi Congress na opposition party ama oina matam gi public interest demand kaya tawduna lakhi badu BJP sarkar prime minister amadi chief minister gi mayok ta haiki banati miyam gi damak ta haibani maramasina Congress na taliba dabi sing haying prime minister na lakador wista matik chaw pakum pibiramu haiki Modi ji na transparent framework implement kari yaur no manung kari yaur no akoi khangje ba insurgent की problem NSCN IMB की NSCN IMB की अगर सिंचे कालें नहीं वही बजाय अधु मणिपुर की और का particularly के अगर मैं यहाँ सिंचे they are all our brothers and sisters मुझे की age all decades all problems है अकोई काम हम तमने solve तो बुद्ध की है मुझे कोई like हम लेने ngasigi pawising unaba aduda congress party ki chief whip govindas konthojam spokesperson case joy kishin nasu wapam kaya phungdokki nakalamar na thobal municipal council ki bjp ki councillor ahum congress ta yorok pada makoi bo opui thorum amangasi congress bhavan da pangthokre ngasi congress ta yorok krabasing adudi thobal municipal council ki ward number 3 councillor puyam gts sor ward number 8 की काउंसलर वाइकॉम सनाथोय अमदी वार्ड नंबर 11 काउंसलर निंगोमम सुरजनी मकोई अहुमदा एमपीसीसी की प्रेसिडेंट टीएन हाउकिप अमदी सीएलपी लीडर ओ इबोबिना लेंयान पी अमदी सर्टिफिकेट पी न हराउ तयान ओखी इंडिपेंडेंट फेडरेशन ऑफ सेंट्रल एंड स्टेट गवर्नमेंट एम्प्लॉइज बैंक्स इंश्योरेंस पोस्ट एंड बीएसएनएल ऑडिट एंड अकाउंट्स एम्प्लॉइज Teacher Association as an lepak sinba thungna limit ni chupna chathaga doriba general strike ngasi dai chathaba hokhi baga loina ngasi manipur gi apun body ama oriba ituk c2 ims intuk tak utuk independent federation of central and state government employees association na sinduna pawgi mifam ama pangthokre pawgi mifam maduda coordinating body of trade unions manipur gi chairman license sodin kawan haiki General strike sin taliba demand sing di manipur da tare sub pay commission report ko dak chana hanba new pension scheme gi mahutta
defined pension scheme chana hanba oja karmachari amadi sinmigi sinphamda thabak soiba contract casual amasung alternative source ki miyoi amadi scheme workers singbu regular tahanba pham ahang purmak recruitment rule gi matung na mention ba mipum kudimakta PDS ki kanaba phangan ba thabak pinaba matik chaba kongthang sing lokutuna thabak phangdaba kohan ba basic labor law sing ningtina ngak senduna thamba amasung law asi thugaiba sing matik chaba chaira phangan ba sinmi khudingmakpu social security khudong chaba lehenba minimum wage thadal policing tarni pang matakta thamnaba minimum wage semdokpa suri nomleba khudingmakpu thadal policing ahum dagi tadana pension piba center amasung state lenga ki makhada leiba public sector unit PSU singda sel thadaba leptaba manaba sinphamgi manaba ko sumal phanganba chahi chupa thabak toba yadaba singda contract worker ona hapkanu amasung makoibu regular workers singna phangleba ko sumal chap manana phanganba railway insurance amasung defense da foreign direct investment toba thingba lanai karbar toba singi thon sinda bank sing punchin bagi mayokta leppa manipur gi national highway singi damak highway protection force lingba street vendor singi phampam pinaba town banding committee siam haibasini lokta kholjai lup thanga manipur gi marirak suba chahi gi common thorom ngasi lup asina sinduna all assembly rota leba hindi parisata pangthokre thormaduda lokta kholjai lup thanga manipur gi president oinam tomana thormapu veterinary and animal husbandry director Haubizam Chaubna atu mitung amadi DM College of Arts ki retired professor TH Ibo Hanbina akhana mitung oiki ngasigi thoromda lup asigi zahi journal lokta khol amadi khwairapam sanaya mani iba lairik thanga gi irat thonirol khara phongki thormadugi manung chana tongan tonba mana ahum su khusinaki mana singadudi tongbram ongbi manitombi ningsing manana laisram kamini kantada haisnam mangoljau ningsing kanglei isai manana khumanthem Sundari Devida aduga khwairapam gogo ningsing kunung isai manana saikhom pinki da kusinaki anirak suba oina Tezpur Central Jail dagi Rohingya mangangasi numidang wairam pung marida Myanmar da kusinakrai Tezpur Central Jail dagi Assam Police na laba matung Indo Myanmar Friendship Gate number 1 da leba Myanmar immigration checkpoint ta moregi SDPO Sandip Gopal Das na daite loduna Rohingya manga adu Myanmar gi Sagaing region gi deputy director of immigration da kusinaki kusinabadu da Assam police ki nupi police yauna makoibu more tana thilaki tungde SDPO Sandip Gopal Das na immigration to immigration pau phauna duna Rohingya manga adu kusinaki bani kusinabagi thoromadu da Tenopal district SPS ibom cha singa additional SP K Robinson susarugya ki kusinaba atuda makhoi manga dagi mioi amana phongdolakpada makhoi asi punna imung amagi mioi ni makhoi lising ni tara humdoi da Assam police na phaduna Tezpur Central Jail da thamlakpani imung gi mioi ni pan gi manung da makhoi manga khaktamak thadolakpani ma ki mapa machan amadi manaw nupa masu hogjik phawba Tezpur Central Jail da laihori makhoi bu Myanmar da makhoi gi maram dam da kusinabagi damaktasu haraw phongdokki ngasi sinakhiba Rohingya manga adudi Mrs. Mos Khaton wife of Muhammad Iman Hussain Muhammad Ayas son of Muhammad Iman Hussain Muhammad Riaz Ali son of Iman Hussain Muhammad Ahmad Hussain son of late Baila Hussain Mas Alida Begum daughter of Iman Hussain makhoi manga mak Damodar Gaon village PS Bathidung number 3 Myanmar dagini hairi Janims ki senior resident Dr. Singbu promotion PU Rims ki module da based tawduna time scale promotion PU assistant professor lobi advertisement ka u haiba dabi mamang chahi English ni tarani pangi December manga dagi horga Manipur government tanduna lakli dabi asig manung chana khongjang kya changchin khrei khongjang sing asig saruk ama oina ngasi Janims Teachers Association na Janims man gate mamang da khongjang changchin khebagolena medical superintendent ki office mamang da thingdin bagi Janims ki itak takre amadi Janims ki mafam ayamba partially shut down to kre hairi
तेनोपल खुल की प्रधानमंत्री आवास योजना ग्रामीण PMAYG की बेनिफिशरी सिंगना पालिब लेंगा असिबु थागलदुना अनोब डिस्ट्रिक्ट अमसु ओइरबा तेनोपल की हौजिक वाटलिबा इंफ्रास्ट्रक्चर सिंग असिसु लेंगांगना मियंग चंगनिंगबगी अपामा फोंदोरली ngasi tenopal district headquarter da leiba tenopal khulgi ningthogi yumda pangthokpa pawmising unaba amada tenopal khulgi joint secretary HP chongkulun martina phongdorpada hanadi sarkar gi scheme sing asi phangnaba honabada tenopal gi praja sing yamna awaba ama oirami adubu handaki lenga asina PMAYG gi scheme asi bu tenopal khulgi oina beneficiary chama da yankai khanbirakpa asina lairba miyamgi awaba kharamakhay koklaga hanbiragani tenopal village asi apunba yumthongna chani marifmangani aduga nupa lising machamri niputaret amasung nupina chatruk marifmatoi punna lising ani cham yankai pani masi manungda pradhan mantri awas yojana gramin gi beneficiary list village asigi yumthong chamani punitoi khanbiduna yorki application pisin kheba sing manungda yumthong mari invalid oiba thenare yumthong tarana list phangdre amasung yumthong kunthra mangagi beneficiary na application matam chana pisin ba ngamkidabadagi close tokibana handa upload taude masisu mari leinaba singna yangchin haningi haiki mana makhatan haikibada tenopal asisu anoba district ama oibanina district amagi manungda leigedaba department sing amadi infrastructure mayam ama watli punamak asi mari leinaba singnasu yingchil haning ni haiki loinana tenopal village gi yumthong chamani prithoi gi beneficiary da one time the PMAG gi kudong chaba PBB damak lenga asigi ikai khumnajero prime minister chief minister works minister bu thagar bu laduna punamak sing asibu phanganaba hona duna achoba thaudang lobi kiba BJP Manipur Pradesh ki vice president H Benjamin Mate basu thagar pa phongdok li haiki ngasigi pawmi sing unaba aduda tongan tongan ba village asi leader sing youth sing amasung beneficiary sing na saru yaki Association of Volunteers Blood Donor Manipur Thawal District na Sinduna District Hospital Thawal gi akoibada nongmagi oiba social service camp ama pangthokre camp aduda saru yaraduna association gi executive member L Gobind na pudropada numit khudingi bioi kayana lepton lak liba mafam district hospital asi matam pumbada lunana thamsi haiba pandam da ngasi social service camp asi pangthokpani hospital asigi mapal gi saru asi ka hena molam bana hayeng makhata na camp asi pangthok kigani haina pongdorakli Social Youth Progressive Organization SYPO Youth Action Committee for Protection of Indigenous People YACPIP Khabok Development and Students Union KDASU Young People for Social Reform YPSR amadi Youth Forum for Protection of Human Rights ki apunba thomi singna ngasi Pravis Sanam gi misibu CBI da sino haina Prime Minister da iba memorandum ama AC2DC Thobal kuthang da pisin kre ngasi nungtil pungani rom tarakpa matamda organization sing asigi volunteers singna Thobal atopam kaubila makhong da gi rally amaga loina DC Thobal office tamna lakhi DC office ki security singna volunteer singi maraktagi akhanna ba mioi kharak khak office manung Changenduna DC Lemdabagi AC2 DC gi kuthangda memorandum adu pisinki SYPO gi president L Sintana Pungdorpada Greater Noida da thokiba sahi ama hena hanjalaklaba Pravis Sanam gi misi asigi achum aral ngasi phawba potok pidaba haibasi awang nongpok lamdam gi miwe singbu hantana yengbani haina logani lamdam asigi miwe sing mafam marang khangdana leptuna hatpirabadi amadi laikhidraba kayagi langla langjin puthokpangam naba honadrabadi Prime Minister lakduna sangagadoriba project sing asigi kanaba leiroi Prime Minister gi khongsat taram okli miyam gi ihul khangbiduna hayeng Prime Minister na lakadoriba imphal gi khongsat asida Pravis ki case asisu CBI da sine biramnaba organization sing asina demand tori haina phongdolakhi Thasigi tang anigi haukibat ahingda metei lekai ahumda leiba yum kolumdogi fencing amadi gate na chingba sing
थुगाइरिबा मियोइ तरुक अदुगा MCM STC अनिगा पुना हिल ट्राइबल काउंसिल मोरी ऑफिस ता ngasi nungthil पुना फमिनखरे मिफम अदुदा थौदोक अदुदा याव रुबा थमथ्रुंग मातेना HTC अमदि MCM गी लुचिंगबा सिंगी ममांगदा थौदोक अदु मखोइन हिदाक ngawbadagi tawkhiba thawdokni मखोई यूजी अमतगा मरी लेनजदे मसिदा MCM अमदि STC गी लुचिंगबा सिंग अमसुंग एखोइना ngawbadagi थुगाई रुबा युम्बु सिंगनसु एखोइबु ngakpiyu matungda amuk hana asiguma thawdok asi tawandore haina phongdoki जय जवान जय किसान जय विज्ञान हाइबा स्लोगान दा जय अनुसंधान हाइबा वही प्राइम मिनिस्टर नरेंद्र मोदी ने हापसिनख्रे फ्यूचर इंडिया साइंस एंड टेक्नोलॉजी हाइबा थीम दा इंडियन साइंस कांग्रेस की चाम तरुक लक सुबा मिफम दा प्राइम मिनिस्टर मोदी ना वांगांग दा वाई सिंगसी माना हानगी स्लोगान दा हापसिनखिबनी हाइरी जलंधर दा पांथुकलिबा साइंस कांग्रेस असिदा वांगांग बदा प्राइम मिनिस्टर मोदी ना इंडियन साइंटिस्ट सिंगी पुंसी अमसुंग मखोइना तौरंबा थबक सिंग थाकी हौजिक ओइरबा इंडिया की सक्तम ओलनबदा अमदि तुंगी सोइबा ngamdaba पुरुकनबा साइंस की मटिंग तौगदबनि हाइनासु मांगना फोंदोखी नॉर्वे की प्राइम मिनिस्टर एर्ना सोलबर्ग नमी हुन्नी की खोंगचत्ता मथंग चयोलदा लेपाक असे लाक्कदोरि माना प्राइम मिनिस्टर नरेंद्र मोदी उन्नदुना तोंगान तोंगान हिरमदा वारी सानगनी माना जनवरी 3 ता थुंगलबा मतुंगदा राइसिना डायलॉग ता हौदोकपगी वारोल पीगनी इंडिया नॉर्वे बिजनेस समिट तसु माक वांगांगनी हाइरी प्राइम मिनिस्टर सोलबर्ग ना प्रेसिडेंट रामनाथ कोविंद वाइस प्रेसिडेंट एम वेंकैया नायडू मसुंग एक्सटर्नल अफेयर्स मिनिस्टर सुषमा स्वराज गसु उनगदौरी नॉर्वे की प्राइम मिनिस्टर एर्ना सोलबर्ग की खोंगचत असना लेपाक अनी की मरी हेना चेसिल हलगनी हाइरी ब्रिटिश पार्लियामेंट जनवरी 3 तगी ब्रेक्सिट की मतंग द खनगदौरी खनबदु लोइद्रु फावबदी इंडिया मसा सिंगना प्रॉब्लम अमत थेनखिरोय हाइना एक्सटर्नल अफेयर्स मिनिस्टर सुषमा स्वराज ना ngasi राज्य सभा द हाइख्रे जनवरी 15 की मतुंग द यूनाइटेड किंगडम ना यूरोपियन यूनियन ग लेनरिबा मरी वफम द क्लियर कट अमा लेरगनी हाइबा वफमसु सुषमा स्वराज ना हाइकी ब्रेक्सिट की वफम खनबदा चाही अनि चंगनी हाइबा वफम असि कांग्रेस की लुचिंगबा कुमार कैटकरना हंगलकपा वहांगी पाकुम ओइना मिनिस्टर स्वराजना हाइकिबनी मसी ब्रेक्सिट की मतुंगदा इंडियन माइग्रेंट्स लाख कयाबु काननबा सेंट्रल गवर्नमेंट लौरिबा थौक्सिलनी हाइरी हौजिक अरोबदा मरोबा पाउ अमुक हना पिजरी देशाम की तारातारिलक सुबह मपोक कुमन पालन ngasi आर्ट एंड कल्चर मिनिस्टर एल जयंत कुमारना अथोय मिथुं ओइदना पांगथोखरे कांग्रेस ना हंगलिबो हंग सिंगी पाउकुम प्राइम मिनिस्टर ना पिबिरमनबा अपोजिशन की लुचिंग ओ इबोबिना हाइख्रे लोइनना जय जवान जय किसान जय विज्ञान हाइब स्लोगान दा जय अनुसंधान हाइब वही प्राइम मिनिस्टर नरेंद्र मोदी ना हापसिनख्रे ngasi gi damakta इमेज पाउदम पिजबा मटांग सिलुसिनजरी मियाबो मुखाना खुरुमजरी